आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroba pau Manipur gi oiriba phibam gi matangda birodi dol singna Rashtrapati Draupadi Murmu da memorandum ama khusinaduna shanti amasung nungchi chanaba puraknaba honabiyo haijakre Manipur gi matangda sarkarna wafam sing khanasi haibada nathaiduna seli haina kendra gi mantri amasung BJP luchingba Kaushal Kishona birodi dol singda maral siri Imphal West amasung Imphal East Jilla da ayeng ayuk pung mangadagi numidang pung nipan pauba curfew komthokani Bishnupur Jilla gi oina ayeng curfew komthokloi hairi Imphal East Jilla gi lamlai kendra gi manung chanba yangang pokpigi uyok chingda kuki kulai paiba singna nauna bunker kaya sajilakle hairi amasung Pradhan Mantri Narendra Modi na hari nupi da sakti pibagi khwaidi kanagadaba sakhot lambida nupi na luchingba haibasini Kendra gi birodi lusingba singna Rashtrapati Draupadi Murmu ga unaduna Manipur gi matangda khut thingji binaba haijakre Manipur gi oiriba phibam gi matangda makoina Rashtrapati da memorandum ama khusinnaki lusingba sing aduna Rashtrapati da Manipur gi wathok asida khut thingjinduna raija tu shanti amasung nungsi chanaba puraknaba honabiyu haijaki tungda paumi sing da wangang da Congress President Malik Arjun Khargen hai Indian National Developmental Inclusive Alliance ki mioi kunma thoina saba mihir kangbu amana Rashtrapati da unaduna Manipur gi hojik oriba phibam gi matangda paudam ki मणिपुर में जो घटनाएं घट रही है उसके बारे में जो वहाँ एक इंडिया गठबंधन के लोग 21 लोग डेलीगेशन में गए थे हर पार्टी के नेता लोग उसमें शामिल हुए वो खुद ही आंखों से जो वहाँ की स्थिति को देखे हैं वो पूरा हमारे राष्ट्रपति जी को बताए और हमने एक मेमोरेंडम भी उनको पेश किया अब राज्यसभा में भी बार बार हम उठा रहे वहाँ पर भी यही स्थिति है हमको बोलने नहीं दे रहे यहाँ तक कि मेरे माइक को उठते ही ऑफ कर देते हैं केंद्र की मंत्री अमसुंग बीजेपी लुचिंगबा कौशल किशोर हाइरी मणिपुर की मतंग सरकारना वाफम सिंह खनसी हाइबदा विरोधी दल सिंहना नाथाइदुना चेली आकाशवाणी का वारी सानबदा मंत्री हाई हिरम मसिगी मतंग लोकसभा अमसुंग राज्यसभा दा सरकारना वाफम सिंह खननबा थौरांग तौदुना लई मांग हाई हंदकता विरोधी दल सिंहना मणिपुर चलुबा अदुगी मतंग मखोइना उरपसिंग अदु सभादा खनगदबनी Manipur gi irang gi matang da birodi dol singna charang na ba thokpadagi Lok Sabha gi mifam ngasi nom gi oina yei thokki Sabha gi mifam ahan begi oina yei thok lurba matung ngasi nungtil pung ani taba matam da amuk anna phambada birodi dol singna Manipur gi matang da wafam kya pukhalapaga loina charang na ba thokki maduda treasury bench ki maikai desu kholau kya marum lauki Presiding officer na Sabha gi mifam ningthina chathanaba sadasya singda khangalabasu handabadagi Sabha gi mifam nom gi oina yei thokki bani ngasi ayuk sabagi mifam hek hobaga Congress DMK TMC JDU amasung atay dol singna kholaw kayamarum lauduna sabagi weltamna changsilaki makoina Pradhan Mantri Narendra Modi na sabada wafam phongdok na bataksin ki sarang na bamarak aduda presiding officer na wahang pahongi matam lokana bahonaki adubu yadabadagi sabagi mifam nungtil pung ani phawba yeithokki bani Rajya Sabha da ngasi mifam hek hobaga Manipur gi hingsa gi matangda birodi dol singna adjournment notice pukhalakib adu chairman Jagdip Dhankar na yakide Sabha gi birodi luchingba Malik Arjun Khargena Manipur gi matangda wafam sing khananaba dabi toki amadi hiramasi gi matangda Pradhan Mantri na wafam phongdokadabani haiki chairman gi thawong aduda pendaba phongdoloduna birodi dol singna sabha dagi mapan toki tungda sabana 0 hour amasung wahang pahong gi matam lokhatki Lans matungda sabagi mifam phambada birodi dol singna Manipur gi wathoki matangda amuk hana charangna ba thoki tungda makoi sabadagi mapan thoki Sabana the Mines and Minerals Development and Regulation Amendment Bill lising ani kurumdoi khanaduna pass tawkre bill asi Lok Sabha na hanana pass tawkrabani MLA RK Imon Hari Sangsad Sadasya Singna Dolgi Kenaba Thamdana Sangsaki Mifam Ningthina Pangthok Anduna Manipur gi hojik oiriba phibam asigi matangda wan tok leiba khana nainaba ama pangthok na ba honagadabani hari Cherolamada RK Imon Hai Sangsata Manipur gi matangda no confidence motion pukhalakre amadi sabhada Pradhan Mantri na soidanamaki marik chumba wafam phongdorakani haibagi thajabalai Manipur gi hojik oiriba phibam asi koknanaba kendra sarkarna matik chaba thabak lokalagani haibagi thajaba phongdoloduna mahakna hai Sangsata Griha Mantri Amit Shah leiba haibasi yamnamak tangai fadabani
Mangnai narol da mitop sing changchilakpa asi achoba samasya ama ori masibu laksin naba sarkarna honari Shri Imon hai tha ahum henjilaglaba irang asigi matangda wafong kya phongdok naraglabasu makhoida kanana khujukulai sing piraklibano haibadu hangba yaba wahang oiri Mangnai kuthoknaba asida mapangi khut amasung selgi mateng pangba yawrabra haibagi chingnaba lei ngangkhoi wangwadagi khulai pusilakpa amadi mitop sing changlapagi paw leiriba asi Central Agency amadi Griha Mantraloina thijinba amadi thabak paikhatpagi tangai phadaba lei Shri Imon hai My only appeal to all parliamentarians is Manipur deserves to be heard. Manipur deserves to be talked about, to be discussed about. Don't let political issues damage that. Otherwise, in the course of history, those parliamentarians who are there right now, they will be remembered for not even thinking about the state of Manipur and more about the political issues which are prevailing across the country. We want central government to take a lot more proactive measures for the state of Manipur. So my earnest request to all of you, let us allow Parliament to function, let Manipur be discussed, let the real issues be discussed, and I'm sure peace will be there in due course of time. Imphal West amasung Imphal East jila singda hayeng ayuk pung mga digi numidang pung nipan phawba curfew komtokani Bishnupur jila gi oina hayeng curfew komtok loi hari Churachampur jila gi oina su hawjik phawba curfew komtokpagi paw leitri Kaksing jila da hayeng ayuk pung mga dagi numidang wairam pung mga phawba curfew komtokani aduga Thawbal jila gi oina hayeng ayuk pung mga dagi numidang pung nipan phawba curfew komtokani hari Tabiriba paw si Akashbani Imphal digini Sarkarna security force sizinaduna tongan ba mafamda saramba bunker sing taktopagi thabak chatharingai cherakta Imphal East jilagi lamlai kendragi manungchanba yengang popigi uyok singda kuki khulai paiba singna nauna bunker kya sajilakle hari Bunker sing sajilakpa asiga mari lenana mafam adugi khunja singna phongdoropagi matungina yangang popigi uyok singa tainaba sangram kul haina kaunaramba haujingna kuki singna pi phaimol amadi tuichen haina ming onthokraba mafam asida nauna bunker sing sajilakibani Haukiba July 13 hauna kul aduda kuki singna bunker sarak pagaloina mitay kuljenda nongmay kapsinduna landaki maduda kul adubu ngak seliba BSF ki maikai desu handana nongmay kapki hari Thogdok asina maram oiraga khunja sing mi painare maram maduna khunja sing gi mi paiba amadi akiba si koknaba haujik nauna sajilagliba bunker sing asi sarkarna athuba matamda lokthoknaba thabak paikhatpiu haina miyeng singsilakli Manipur ki puariga sagonariba Bishnupur jilagi Torbung Banglada kuki militant singi mangpham oinaba thorang tawriba si sarkarna ayaba piroidabani haina Torbung gi khunja singna phongdorokli ngasi Manipur press cup ta pangthopa pawgi mifam amada Torbung gi khunja amana hai haujik oiriba Manipur gi phibam asida kuki singna lawriba khongtang asi miyamna yaba ngamloi Torbung gi khunja singna makhoi masagi yumhamda hanjinduna leisilagani maduda tholokpa apa phatagi daita sarkarna lawgodabani Lona yadraba militant sing di asiba achang Manipur ki tampak maitai singna hundaba mafam singda tumba yaroi Torbung GP gi manungda laiba khun singna lona yadraba narco terrorist militant sing gi mafam haibadi symmetry oiba yaroi yum kaya mai thadok pikre mioi kaya gi pusi khamdakre government na Manipur miyamna miyeng changbi naba mating pangbi naba kanbi naba appeal tawjari Bishnupur ki DC office ngasi masing yamlaba miyoi kiyama phamdada thomjin kre Torbung Banglada kuki singna mass funeral ama tawgani hariba wafam adu yaningdaba phongdokpaga loinana masing yamlaba nupi sing aduna deputy commissioner da asigumba thabak asi tahon bidanaba taksinki Amaromda Torbung Banglada narco terrorist singi asibak sang lairong janaba thorang tawriba asi kumbi kendra amadi Manipur gi yalomi phurup khudimangna yaba ngamloi haina Unified Peace Coordinating Committee kumbi UPCC na sinduna kumbi kaithilda wakat khongjang changsin kre loinana lamdam adugi maira paibi ima sing saruk yaduna sathakiba khongjang aduda miyamna human chain semduna yaningdaba kholaw kaya su lawki Raja se tholiba irang asigi yenglaga Bishnupur jila da seliba passenger auto singi organization ahumna hayeng sintha lepagi khongjang changsin gani hari ningtho khongdagi nambol Bishnupur amadi moirang senba auto sing khongjang asida saruk yagani amadi karigumba leibaki oiba thoram leiragadi miyam puthok pusin tawbada mateng pangani hari Bishnupur gi lokoi pat leiba all mini secretary ta hangliba relief camp ki phibam hanagi chief secretary o nabukishor singna yengsingkre khongsat adra siri nabukishor na mafam adra sangjafam lawduna leiba miyoi singi mateng yariba makai pangani haiki Manipura haujik oriba phibam asda school singna thagi phi lawbidana ba haijakraba matung mahiloisang kharana phi lawromba thengnabadagi hariba mahiloisang sing asi emsuna thonglon singkre
Cherol amada mahiroi sangsan asin hai tha asigi tarada Shiksha Mantri amasung Education Ace ki Director da CA thaduna irang manungda phi logdana ba order thopinaba haijakiba leire. Ising phangdabagi lo panaba yadana leirakpa Nambol Maibamgi lofam singda Shiksha Mantri Thongnawjom Basanta Kumar gi lamjing makada numit mapani chupna ising chingduna lo panba yahankre. Masigi mathakta urea har singsu lawmi singda ataba mamalda yenthokre. Nambol Kendra gi MLA su oiriba mantri na lawmi singgidamak paikhaliba thabak asigidamak Shri Basanta Kumar bu Nambol Maibamgi Amujabi Maisakpi Sanabam Maning amasung Mamang Lokol gi lawmi singna thagatpa phongdorokli. Akasbani Imphal da music ki B high grade oina leiriba artist tara nipanda handakta A grade phanghalle. A grade phanglaba singi manungda light instrumental music da artist manga, light music da ani pena da manga, khongjom parba da ahum, kunung isai da artist mari yauri. Central Audition Board Akasbani Nai Delhi na ahanba tangka ki oina A grade piragliba artist singda certificate khusinabagi thoram amanga si Akasbani Imphal da pangthokre. Manipur Wood-Based Industries Establishment and Regulation Rules Lisingani Tarani Pangi Makada License Renew Tokdaba Amadi Industrial Estate Hongjinaba Khangan Kraba Sawmill Amadi Wood-Based Industries Nipangi License Kakle Hari. Raijigi Principal Chief Conservator of Forest Nathopa Cherol Amagi Matungina State Level Committee on Wood-Based Industries Ki Mipamna Licensing Asi Kaknaba Prastab Torokpani. Indian Red Cross Society IRCS Imphal West Branch Sinduna Nomagi Oba First Aid Awareness Program Ama Imphal gi Thangal Bazar Leba Guru Nanak Public School da Pangthokre. Thauramadu IRCS Imphal West ki Secretary Dr. Bankim Chandra Thoksom Amadi staff singna school adugi oja singda training piki. Akasbani Imphal gi pau tabiri. Pradhanmantri Narendra Modi na hari nupi da sakti pibagi khwaidagi kanagadabadi chakwat lambi da nupi na luchingba haibasina oigani. Gujarat ki Gandhinagar da pangthokpa G20 gi mantri singi Women Empowerment gi mifam hogdoroduna Pradhanmantri na hai nupi bu chakwatnaba honabada apanba piriba sing lokthokadabani. Lam khudimakta nupi singbu chap manaba thakta pukhatpagi tangai phadaba lei. Cooperative ki lamda maru oina dairing da nupi singna lauriba thokdang singi matang da wafam sing phongdoloduna Pradhanmantri hai self help group ki khuthang da nupi singbu pungning thogotpaga loinana awonba puraknaba honagadabani manghai mudra scheme gi makhada hauji phawbada sada humra rongi loan nupi singda pithakre. Thauramadu saruk yakiba Kendra gi Women and Child Development Mantri Smriti Irani na Bharat na G20 presidency oina lauriba thokdangbu thagatpa phongdokki. Mephamadda G20 lebak singi mihut sing amadi antarjati gi organization singi mihut chama yankairomna saruk yaki. National Council of Educational Research and Training NCRT na class 6 dagi 8 phawgi social science amasung class 9 dagi 12 phawgi political science ki textbook sing rationalize tawre hari. Rajya Sabha da iduna pipa pakum amada Kendra gi Shiksha Rajya Mantri Annapurna Devi na hai expert committee semdana subject kharada NCERT gi textbook kharada ahongba thamle. Atopa wahang amagi iduna pipa pakum da mantri na hai English ngani kunni thoi kulumdoi session gi secondary thakta mahiroi lak ahum lising marfu taruna artificial intelligence AI loki. Mangnai National Education Policy na machine learning amasung artificial intelligence ki maru oiba adu khangli. Amarom da Shiksha Rajya Mantri Dr. Subha Sarkar hai lebagasda Muslim oja amasung mahiroi gi masing singthaningai oina hengalakli. Mangnai ingkumja lising ani kun mathoi gi All India Survey on Higher Education gi matung ina Muslim mahiroi ming chelapagi masing English ani 13 lakh 38 lising kun thamapan oirambadigi ing lising ani kun mathoi da lakh 38 lising kunithoi di hengaki. Manghai ozagi oinasu English ani 13 oza masing lising humputaret sani tara manga oirambadigi ing lising ani kun mathoi da oza lising marfu taruk chahum tara marida hengatki. Aroibada maruiba pau Manipur gi oiriba phibangi matangda birodi dol singna Rashtrapati Draupadi Murmu da memorandum ama khusinaduna shanti amasung nungsi chanaba puraknaba honabiu haijakre. Manipur gi matangda sarkarna wafam sing khanasi haibada nathaiduna cheli haina Kendra gi mantri amasung BJP luchingba Kaushal Kishorna birodi dol singda maral siri. Imphal West amasung Imphal East jila singda hayeng ayuk pung manga dagi numidang pung nipan phawba curfew komthokani Bisnupur jila gi oina hayeng curfew komthokloi hari. Imphal East jila gi lamlai Kendra gi manung chanba yangang popi gi uyok singda kuki khulai paiba singna nauna bangkar kya sajilakle hari. Amasung Pradhanmantri Narendra Modi na hari nupi da sakti pibagi khwaidagi kanagadabadi chakwat lambi da nupi na luchingba haibasini pau loijare.